Thokliba irang asigi khudong chaba lauduna Indigenous Tribal Leaders Forum Itlf na Churachandpur bu Lamka haina thonjinduna touningbata touduna leire Churachandpur da Changba Meeoi Sing-Dagi phaoba pass Kaklaga Changhalle pau asigi matung ina Manipur thugairaga machet ama faktuna makhoigi lam launaba hotnabada halengdraba Itlf ki Defense Department ki maikaidagi kanagumba meeoi amana Churachandpur da changbada tangai fadan laugadaba pass pibagi receipt sabak phaklakle lub asina lokhatpa khongthangi manung channa kanagumba meeoi amana Churachandpur da change haiba matamda piba pass cha meeoi adugi leifam phone number Aadhaar number amasung kari thabaki lakpano haiba mayek sengna palli Lub asina haukiba tha September gi tang mapanda tha amagi validity da piba pass amada record number 2592 oiba aduga changlakliba meeoi adu UP dagi fasim kauba meeoi amani haina palli mahaki mobile number amadi Aadhaar number su receipt adu da yauri aduga meeoi asina changlakpagi maramna potchai supply tawbani hairi masigi mathakta lolampui kauba meeoi amana confirm tawduna mobile number 7085780112 su contact tawnabani haina mayek sengna palli Hariba pasasi Itlf ki Defense Department ki Chairman amasung Cookie Chief Association amadi Cookie NP Churachandpur ki Secretary na yare haiduna makhoida khudek piri Itlf ki khongthang asida lubasina Churachandpur bu makhoi khaktagi lamni haina lawbaga loinana lamka haiba maming thonjinduna ayat apan amata yaudana maning tawna thabak tawrabra haibagi chingnaba chauna leire hairi